lamdam asida khundaminariba yelho furupsing amukona manaba thak amada punna hingminaduna chawkhatminanaba honaduna lakli haina All Manipur United Clubs Organization amuko gi President Fairuism Nando Luang na Pangthokkhre ngasi amuko na sinduna kumja lising amaga chamapan marifutara taretagi leptana pangthoktuna lakliba kunipan raksuba Manipur Integrity Day gi thoram Mapal Kangjebungda leiba Manipur Integrity Pillar da Kanglo Furup Kayana Leisu kalaba matung GM Hall da miyam gi mapung oiba thoram pangthokhe Thaurong mari leina PH Nando Luang na makataraduna suba nombagi hainabi leiramba Manipur hojikti India lenga ki thausil na education culture on thokle India lenga na kanglup amadana ama haijin amadana ama muk haijin tawduna ngasi fawba tangdu leitana leiba ngamdana Manipur ama oiri lamdam asigi elhomi oiriba sing refugee amagum relief camp ta leiri masina masagi mayumda hanjinduna ingna chikna leiba ngamdri fawba Manipur da tangdu leitaba hanjile haibi yaroi Amarom the National Highway Lambi Singda Maitei Sing Fauroga Chatpa Yadribasi India Lengak na Atamna Chatharak Pathawongni Masimak na Hariba Lambi Sing Asida Free Movement Lehengani Hirabasu Tabak Oino Onthok Mangamdri Asigumba Thamoi Singdaba India Lengak ki Thawongna Manipur Tangdu Leitaba Ngamdribani Hiratuna Kuki Militant Singi Ming Lauduna Lambi Sem Naba Honarakpa Asina India Lengak na Kariso Haiba Ngamdriba Karigino Asigumba thawong asina kanglup masel nungsinadaba machak amo ihali tongan ba leiriba lambi sing lona yadaba laloba singi maming lauduna thoksinna yagadoribra haina fongdokhi Ising Japan my Pudrati da Lak Manga Muna Saru Yawsa Kibili Yedu, Lucilapada, Mapan Kajibunda, Akoi, Atobum Bipam, Pamagan Bipamduna, Manipur Yapun Sectum, Kaibiaroi, Manipur Kunda, many Bakang Purim Sisana, Leminagadami, Iba or Kalwanda, Koi, Waripam Logi, Adugi Warip to Amukanari, a pump to Bolena, Lepolit in a Sinariba, Manipur Yapun Sectum, Sinariba, Manipur Kunda, many Bakang Purup Singi Marata, Tokai, the White Sana, Chili Badumba, Divisit Policy Mam, Divisit Game Mamdo, Madusuna Yaroi, a quite subtalatin Lagani, Hiba Chip, to Nahuna, August Mary Kudingi, luxury bene. Aduna Masi, August Mary Ladyba, August Mary the wife luxury, August Mary Torum, lip in a Pangthokkhre Benina, Manipur Miamda, Tamoida, Iripa, Ilam Siba, Manipur Gipun Masakam, Kayan the Nabagi Achep Piri, Lady. Maranduna, Lamdam Kunda Meva, Kana Gumba Kangu Amatana, Amadi Kangu Pigum Pumba, Kulai, Bible, Alobusina, Manipur Tugainaba, Panabigano, Amadi Barat Sarkana in Jalapa, Barat Sarkato, but Chiru and the Su, Adumba Kangu Fruits in Aduna Tubigano, Marambi Ganda, Manipur Siapic ceremony, Nalingin Matambagi, Puna, Kundaleta, Meleponi, Aduna, I coin a quick to Yai, Bulletin of Honamatamda, Manipur Kunda, maybe Bakau Puna, a Papatanaraga, Awanawai, Sarugam in Narganda, a quick to Yai, when Lipsakadami. Kainana Kabui Mothers Association ki General Secretary Ranjita Gonmai na fongdokhibada Manipur Indignity Day gi thoram pangthokpa asi yamna maram chai masina Imalaipak Manipur da khundaminari ba yelho furup sing amato ina punsinuna khaibung tadana ba ningsing boina thokli Imalaipak kansi hairabadi yelho furup natana punbagi saktam sagatna ba kanaso leiroi mapalamdagi changlakpa mitop miyancha sing asina Imalaipak asi khudum chansina ba honari ipai puna thamlamduna maming tholamlaba lam amati lambi singbo noina German Road amadi Tiger Road haina thonjilakpaga loinana social media da kanglawi gate asibu cookie in p gate haina ming onthoktuna thagalakpa thingnari fibam asi yoraklaba fawbada yellow furup sing asi kok chusinaduna Imalaipak asi kalhogda batarabadi tungi ningamdaba mayam ama lakani matungna muk hana thoktanabagi damag yellow furup sing asi wakhal manarasi haina miyam da su pausal piki Manipur Imalaipak se amat oiba ba khaibung tadana ba ningsing hanbasu thoi dus mathakta hoji hairiba integrity de Imalaipak kanse hairgadi aikoi indigenous people nataduna mi kanam po leiti aikoi integrity sagat kadabase mian za foreigners na aikoi Imalaipak se moina khudum chanchin ge toba ama toba masi sigumba tangkak leiringai tanja mark sida muka oning balambi German road ka haiduna Tiger road ka haidu mayama makhan makha maya bi to khale aduga social media jasu aikoi kangla ge main gate se cookie impi gate ka adak mayam leiri base masi phagi ase hek to olak pase aikoi thina da banatre mayam ma thingnai aduna aikoi indigenous people mayam aikoi se hoji kok chongsin minaraga Imalaipak kan hoda ba taragadi tungda ningam da ba mayam lakrane matam ambasu nagaga cookie conflict sida big brothers maitai isnaw sin wakhan khanta hoda badagi nasi se ningam da ba haibadu
थोक्तुना लेरिबनी अदुमाइना मखा ताना थोक्तनबगिदमक्ता अखोई इंडिजिनस पीपल मयाम से अखोई अनरसी हाइबा वफम असि 19 सुबा अमुकोना सिंजबा इंटीग्रिटी डे निमिटदा हाकना पाउजेंजरी